COVID-19 laina laicuna maram oiraga mapuroiba amadi machanupa kaina khrabi kaisamthong moirang ningthau leiraktagi chahi 58 rom surabi potsangbam medapati hojik Jenims ki director Professor L Devin namapum oiba daita loduna laing chathari hiram asiga mari lainana Jenims ki HOD anesthesia Professor Sukham Thoiba henban hai yamna thamoi sokningai oiba fibam amada medapati mahaki machanupi khaktana hospital asida pukhalakibani June ki tang kunmari da Jenims da admit tawraba matung July ki tang 13 da medapati COVID positive oire haiba khanglakibani Maman macha ki thamoi sokningai oiba fibam adugi matang da Jenims ki director Dr. L Devin ki nakong yorpadagi medapati laing buga mari lainana testing hidak langthak amadi ventilator season nabagi achangba senfam pumnamak Jenims na puragani haina thajaba piraga ngasi fawba laing duna lakibani haina su Professor S Thoiba henbana phungdorakli Jenims ki COVID ward da anaba masing chamada associate professor yauna doctor amana round chalaga yamna kupna yingsili haukiba tang kunmapan dadi Jenims ki oina COVID patient ama fawa sikibagi report laikide lengana daita chawna lobadagi oxygen su marang kaina leire Jenims COVID ward asige unit ahumag multi speciality ki thakta ana laing chathari haina su Professor Sukham Thoiba henbana phungdoki suspect ward in the floor with the mass yamna awa film the phung walk from the later mag has been and the tasigi tam kun exact date ai kaw around 20 dai this lay gidre si mamang dana mai masan pasil lay gidre marak sida magi masan pi se kappaga leirame aibu mung su sire ipa su sire ima si so muk sire di aibu kana ba lai udoino thar pasit dangdi kamai tok se punyam to sige na de khoi pukhalaga thame be number 7 din da thame era tane asang magai noi loi mak aina dai da lore hajana to ba ya ba to biu magi thing be ana ba ona si na ma sa mu sunu mitu da dum si ha ba da me khoi to ba ya ba manipur da khoi poda kanam ta kap ti ba da ko khoi mon da kap ama si da lai ba ani asang ma sa se dum khoi Jenims ki sai tagi dum puthokani 하여기 하자볼로이나 아프시다 시기 포세 비비고 파르마시 클레이고 뭐나 좀 비비래 뭐 된는지 그레이트 포스 좀 신경 봐 아세문데 그레이트 포스 계신 mga 그런 게 아무 문제 통과도 아데 너스나 아나고 그런 게 아무 통과도 내